Ini cakap nama pun kurungjari. Nasi 13 August kita antara mendoi. Kena Patriots Day. Mari pak ningbasing di numit hai na. Kena kumona mapangtok di. Jahi kuning tau na sulali. Masih sagon na ba wari na thoki ba. Thodo. Aduga nasi koi ori beram na fibam masiga. Kari mari le na bagi hai basi koi na confirm to hai na in kanje history hai basi ai koi na kari da mukta nainari bano kari da mukta tamli bano hai basi historian kari ki ono budi hoi ma koi ki science ko mami thoki ba thodo wa to kamai to bano kai do bano hai dana chumna thamna bo hona baduni haigani ga makoi wona budi adugo aikoina memorialize tawrpa ningsing kumon haiba na tawrai basigi wan tho ama leidana tawribani masi chumna gi historical gi natre masi nasi wariba aikogi punsirosta thokiba thobo tuga kari mari leini haibini aikoina ningsing kumon pa ko matam English na ko ge memorization to ko matam de akoina khantaba ma changin is akoina kani 1891 war madugi mamang go wari madugi kamai to na tar ki banu haiba madugi thoki ba thobdo to da akoina lawi ba fire akoigi maduga sagona ba military strategy amaduga sagona ba diplomacy gi matang rajniti lenga kon gi or political or question maduge mai amdu nainara ba matunga nasi ori ba ko gi fibam nasiga kani mari le garam ba lesson ko na maduga gi tamho bai ai hai bisni ko na nasi aham da ko na confirm tholi bis adu malu na nasi ori ba Manipur ki independent sovereign existence sama defend na ba matu nga na bo na bada lehidraba matam dugi mihoro duna law ki ba fire adu nasi ko na ko li ba film sta ko na lepa ning manu me ai pa to bi ski wan to kali ko ram to I ai bisi masidani kali mo kanda ina penda na miyam mi form kaya so ina tanjaki ba chumna gi tike register lai katpa pauna katpuna boibe aro ekhoina masi logo da ba fire ba ma chumna logo mu changani haina oiba masi oiba koi fibam sida munna nainaraga ekhoina logo da ba fire ba ma loraga chamsen ba khongsan ba changani haibasi matamamada sum khaluraga di lanchi akogi 1891 ni lan horokiba matamda aina akogi tekaro kumbabadagi paunana haibo wahai hek nising mana thawalda April ki tang kun da thunaba matunda wangkai rapaga thawali turen mapanda leramba kem tu da leramba dagi mana poilana na mi kunna kunchara mapuraga kachin phawlaga palerga na chatlu anu aiga ibai mogana nake haiba mi changri sigaluna na akoi su paler ta na changnage na ai nong ai de khongsan ki haisi paler haisi kari paler is the scheme ching ka khatri na gi madagi ka khala kanda akoi na tengno pal na pal sabam na highest point ho de adage mu kumda gar kanda koi ki more tamu kabo valley na chingsi lakadori madugi defend tauna na batau gi war adugi mamanga 19 gi chahi tare khunta ko gi lan ho ge na to madi mamanga mu kitang haidala na late 18th century 17 akoi gi 60s and 50s da ge tom lan to na la gi magi maramdam sibu defend tauna wa magi political entity mo na gi defense ki pochi madugi lan nasina ekoina kadai bhawba defend to na me akoi lai pa territories so na kan su amu Kohima de Chanagudu, Mao Thana, the war or Niba Lam,
ꯆꯨꯝꯒꯤ ꯁꯤꯜꯆꯔ ꯂꯝꯗꯁꯨ ꯆꯪꯁꯤꯜꯂꯝꯃꯤꯕ ꯂꯝ ꯉꯁꯤ ꯃꯅꯤꯄꯨꯔ ꯍꯥꯏꯕ ꯂꯩꯄꯥꯛꯁꯤꯗ ꯑꯩꯈꯣꯏ ꯀꯔꯝꯍꯥꯏꯅ ꯂꯩꯔꯤ ꯃꯗꯨꯒꯤ ꯐꯤꯕꯝꯗꯣ ꯑꯩꯈꯣꯏ ꯗꯤꯐꯦꯟ ꯇꯧꯕ ꯉꯝꯃꯤꯕ꯭ꯔꯥ ꯍꯥꯏꯕꯁꯤ 1891ꯒꯤ ꯋꯥ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏꯅ ꯂꯧꯈꯤꯕ ꯐꯤꯔꯦꯞ ꯃꯥꯏꯊꯤꯒꯅꯤ ꯈꯪꯅ ꯈꯪꯅ ꯃꯤꯑꯣꯏꯕ ꯑꯣꯏꯅ ꯄꯣꯛꯂꯕꯅꯤꯅ ꯃꯥꯒꯤ ꯃꯗꯨꯒꯤ ꯔꯦꯁꯤꯁꯇꯦꯟꯁꯀꯤ ꯁ꯭ꯄꯤꯔꯤꯠ ꯃꯗꯨꯅꯤ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯑꯅꯤꯁꯨꯕꯗ ꯅꯤꯡꯁꯤꯡꯅꯗꯣꯏꯁꯤ ꯂꯩꯔꯤꯕ ꯐꯤꯕꯝꯁꯤꯗ ꯑꯩꯈꯣꯏꯅ ꯀꯔꯝꯍꯥꯏꯅ ꯇꯧꯅ ꯔꯦꯁꯤꯁ ꯇꯧꯕ ꯉꯝꯒꯅꯤ ꯍꯥꯏꯕ ꯑꯍꯨꯝꯁꯨꯕꯗ ꯑꯩꯅ ꯈꯟꯖꯕꯗ ꯃꯇꯝꯗꯨꯒꯤꯁꯨ ꯑꯩꯈꯣꯏꯅ ꯍꯤꯁꯇꯣꯔꯤꯌꯟꯁꯤꯡꯅ ꯅꯩꯅꯕꯗ ꯑꯩ ꯉꯁꯥꯏ ꯍꯥꯏꯖꯈꯤꯕ ꯗꯤꯄ꯭ꯂꯣꯃꯦꯁꯤꯒꯤ ꯑꯣꯏꯕ ꯑꯩꯈꯣꯏꯅ ꯀꯃꯥꯏꯅ ꯗꯤꯄ꯭ꯂꯣꯃꯦꯁꯤ ꯀꯃꯥꯏꯅ ꯍꯦꯟꯗꯜ ꯇꯧꯈꯤ ꯑꯗꯒꯤ ꯏꯚꯣꯜꯚꯤꯡ ꯏꯟꯇꯔꯅꯦꯁꯅꯦꯜ ꯗꯥꯏꯅꯥꯃꯤꯛꯁ ꯃꯇꯝꯗꯨꯒꯤ ꯅꯠꯇ꯭ꯔꯒ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝꯗꯨꯗ ꯑꯩꯈꯣꯏꯒꯤ ꯃꯇꯝꯗꯨꯗ ꯂꯩꯔꯤꯕ ꯔꯨꯂꯤꯡ ꯑꯦꯂꯤꯠꯁꯤꯡꯗꯨꯅ ꯀꯔꯝꯍꯥꯏꯅ ꯎꯈꯤ ꯋꯥꯔ ꯊꯦꯡꯅꯕ ꯃꯇꯝꯗ ꯀꯔꯝꯕ ꯁ꯭ꯇ꯭ꯔꯦꯇꯦꯖꯤ ꯂꯧꯈꯤ ꯍꯥꯏꯕꯗꯨꯃꯥꯏꯅ ꯉꯁꯤꯁꯨ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯑꯣꯏꯔꯤꯕ ꯉꯁꯤꯒꯤ ꯃꯥꯂꯦꯝꯒꯤ ꯑꯣꯏꯔꯛꯏꯕ ꯐꯤꯕꯝ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯤꯒ ꯑꯩꯈꯣꯏꯒꯤ ꯃꯅꯨꯡꯒꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯤꯒ ꯅꯩꯅꯗꯨꯅ ꯑꯩꯈꯣꯏꯅ ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯤ ꯀꯔꯤꯅꯣ ꯑꯃꯁꯨꯡ ꯀꯗꯥꯏꯗ ꯀꯔꯝꯕ ꯐꯤꯔꯦꯞ ꯂꯧꯔꯒ ꯊꯕꯛ ꯆꯪꯁꯤꯟꯒꯗꯒꯦ ꯍꯥꯏꯕꯁꯦ ꯃꯁꯤ ꯑꯩꯈꯣꯏꯅ ꯉꯁꯤ ꯄꯦꯇ꯭ꯔꯤꯌꯣꯠꯁ ꯗꯦ ꯍꯥꯏꯕ ꯅꯨꯃꯤꯠꯁꯤꯗ ꯅꯧꯍꯧꯅꯅ ꯑꯃꯨꯛ ꯅꯤꯡꯁꯤꯡꯕ ꯑꯃ ꯃꯊꯧ ꯇꯥꯏ ꯍꯥꯏꯅ ꯈꯜꯂꯤ ꯃꯔꯤꯁꯨꯕꯗ ꯑꯩꯈꯣꯏꯅ ꯉꯁꯤ ꯄꯥꯡꯊꯣꯛꯂꯤꯕ ꯄꯦꯇ꯭ꯔꯤꯌꯣꯠꯁ ꯗꯦ ꯅꯨꯃꯤꯠꯁꯤꯗ ꯂꯧꯒꯗꯕ ꯑꯆꯧꯕ ꯄꯣꯠ ꯑꯩꯅ ꯈꯟꯖꯕꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯇꯨꯒꯤ ꯑꯁꯣꯏꯕ ꯀꯌꯥꯗ ꯅꯠꯇꯅ ꯇꯨꯡꯗ ꯑꯃꯨꯛ ꯊꯣꯛꯈꯤꯕ ꯑꯩꯈꯣꯏꯗꯒꯤ ꯉꯁꯤꯒꯤꯗꯒꯤꯗꯤ ꯃꯃꯥꯡ ꯑꯣꯏꯔꯕ ꯑꯗꯨꯕꯨ 1891ꯒꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯊꯦꯡꯅꯈꯤꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯀꯌꯥꯗ ꯑꯩꯈꯣꯏꯒꯤ ꯃꯇꯝꯗꯨꯒꯤ ꯃꯤꯍꯧꯔꯣꯜꯁꯤꯡ ꯑꯦꯂꯤꯠꯁꯤꯡꯗꯨꯅ ꯀꯔꯤ ꯇꯧꯈꯤ ꯀꯔꯝꯕ ꯐꯤꯔꯦꯞ ꯂꯧꯈꯤ ꯍꯥꯏꯅ ꯈꯟꯅ ꯅꯩꯅꯔꯕ ꯃꯇꯨꯡꯗ ꯉꯁꯤ ꯑꯣꯏꯔꯤꯕꯁꯤꯗ ꯑꯩꯈꯣꯏꯅ ꯈꯪꯍꯧꯒꯗꯕꯗꯤ ꯀꯟꯁꯦꯟꯁꯁ ꯑꯃ ꯂꯥꯛꯇꯨꯅ ꯏꯟꯐꯣꯔꯝ ꯑꯣꯏꯕ ꯄꯕ꯭ꯂꯤꯛ ꯑꯃ ꯑꯣꯏꯕ ꯈꯟꯅ ꯅꯩꯅꯕꯒꯤ ꯀꯜꯆꯔ ꯂꯩꯕ ꯊꯛꯁꯤ ꯈꯥꯁꯤ ꯀꯥꯏꯗꯕ ꯂꯤꯡꯖꯦꯜ ꯃꯥꯟꯅꯕ ꯍꯥꯏꯕ ꯆꯤꯟꯅ ꯉꯥꯡꯕ ꯅꯠꯇꯕ ꯇꯧꯊꯣꯛꯂꯤꯕ ꯊꯕꯛꯇꯨꯅ ꯎꯠꯀꯗꯕ ꯋꯥꯔꯤ ꯁꯥꯟꯅꯕꯗ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯇꯧꯅꯕꯗ ꯑꯗꯒꯤ ꯂꯩꯔꯤꯕꯁꯦ ꯈꯟꯅ ꯅꯩꯅꯕꯗ ꯃꯗꯨꯒꯤ ꯔꯤꯀ꯭ꯋꯥꯏꯔꯃꯦꯟ ꯑꯃ ꯑꯁꯤ ꯑꯩꯈꯣꯏꯅ ꯄꯨꯂꯞ ꯄꯦꯇ꯭ꯔꯤꯌꯣꯠꯁ ꯗꯦ ꯄꯥꯡꯊꯣꯛꯂꯤꯉꯩꯁꯤꯗ ꯊꯦꯡꯅꯔꯤꯕ ꯍꯤꯔꯝ ꯀꯌꯥꯗ ꯃꯗꯨꯒꯤ ꯀꯟꯁꯦꯟꯁꯁ ꯗꯦꯂꯤꯕꯔꯦꯁꯟꯁ ꯑꯃ ꯂꯥꯛꯍꯜꯂꯒ ꯃꯗꯨꯒꯤ ꯑꯣꯏꯅꯅꯕ ꯁꯤꯟꯕ ꯑꯃ ꯌꯥꯝꯅ ꯃꯊꯧ ꯇꯥꯏ ꯍꯥꯏꯅ ꯈꯜꯂꯤ ꯅꯠꯇ꯭ꯔꯒꯗꯤ 2023ꯗꯒꯤ ꯉꯁꯤ ꯐꯥꯎꯕ ꯑꯣꯏꯔꯛꯏꯕ ꯐꯤꯕꯝꯁꯤ ꯃꯇꯝꯗꯨꯗ ꯃꯅꯤꯄꯨꯔ ꯗꯤꯐꯦꯟ ꯇꯧꯅꯕ 1891 ꯍꯥꯏꯅ ꯉꯁꯤ ꯑꯩꯈꯣꯏꯅ ꯅꯤꯡꯁꯤꯡꯉꯤ ꯑꯩꯅꯁꯨ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯃꯤꯐꯝ ꯀꯌꯥꯗ ꯍꯥꯏꯖꯈꯤꯕꯗꯨꯅꯤ 2023ꯒꯤ ꯃꯦꯗꯗꯤ ꯏꯃꯥ ꯃꯅꯤꯄꯨꯔ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔꯁꯦ ICUꯗ ꯄꯨꯁꯤꯟꯕꯒꯨꯝꯕꯅꯤ ꯉꯁꯤꯗꯤ ꯀꯨꯗ ꯍꯥꯞꯄꯒ ꯊꯝꯃꯕꯒꯨꯝꯕꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯉꯁꯤ ꯄꯦꯇ꯭ꯔꯤꯌꯣꯠꯁ ꯗꯦ ꯍꯥꯏꯅ ꯅꯤꯡꯁꯤꯡꯕ ꯃꯇꯝꯗ ꯍꯧꯖꯤꯛ ꯍꯤꯌꯔ ꯑꯦꯟ ꯅꯥꯎ ꯑꯩꯈꯣꯏꯅ ꯇꯧꯒꯗꯕ ꯊꯕꯛ ꯃꯃꯥꯡꯒꯤ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯀꯌꯥꯗꯒꯤ ꯇꯝꯍꯧꯕ ꯌꯥꯕ ꯂꯦꯁꯟꯁꯤꯡ ꯑꯁꯣꯏꯕ ꯀꯌꯥ ꯆꯨꯝꯊꯣꯛꯇꯨꯅ ꯑꯅꯧꯕ ꯃꯅꯤꯄꯨꯔ ꯑꯃ ꯃꯅꯤꯄꯨꯔ ꯗꯤꯐꯦꯟ ꯇꯧꯕꯗ ꯅꯠꯇꯕ ꯑꯅꯧꯕ ꯃꯅꯤꯄꯨꯔ ꯑꯃ ꯁꯦꯝꯅꯅꯕ ꯈꯣꯡꯖꯪ ꯑꯃ ꯆꯪꯁꯤꯟꯕ ꯉꯝꯕꯒꯤ ꯄꯥꯡꯒꯜ ꯂꯧꯁꯤꯡ ꯊꯧꯅꯥ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯇ ꯂꯩꯈꯤꯗ꯭ꯔꯕ ꯃꯤꯍꯧꯔꯣꯜꯁꯤꯡꯗꯨꯒꯤ ꯊꯋꯥꯏꯅ ꯊꯧꯖꯥꯟꯕꯤꯕ ꯑꯣꯏꯁꯅꯨ ꯃꯄꯨꯅ ꯊꯧꯖꯥꯟꯕꯤꯕ ꯑꯣꯏꯁꯅꯨ ꯍꯥꯏꯕꯁꯤ ꯑꯁꯤ ꯃꯤꯌꯥꯝ ꯃꯐꯝꯗ ꯑꯩꯒꯤ ꯃꯥꯏꯀꯩꯗꯒꯤ ꯄꯥꯎꯖꯦꯜꯖꯔꯤ ꯄꯨꯝꯅꯃꯛꯄꯨ ꯈꯨꯔꯨꯝꯖꯔꯤ